ngasi phong ki batuan tuan ba manipuri si phong sing digi maroi bi i pauk sing myam na thamjigi ahan mada pokna pam pauk si digi lokhasaraga TAN Hills na sakhang lamba village tara satna bi han khidre protected forest area laiba sing di competition piroi National Highway Kuntraga Tret Impal Jiribam Lambi Paktok Saktok pada soklaba Tarian Pokpidagi Tamenglong Protected Forest Pawgi Manung da Laiba Village Tara da competition pi dana ba Revenue Department na Kangpokpi District ki Deputy Commissioner Haikre NH 37 Paktok Pagamari Lainana competition pi gi matang na Manipur Government ki Revenue Department ki Deputy Secretary na Kangpokpi District ki Deputy Commissioner da Iba Chirol Amada Tarian Pokpidagi Tamenglong Pawgi Protected Forest Area ki manung da Laiba Village Tara da competition pi yaroi Protected Forest Area da Laiba Village Tara si matamamagi hill departments haina khangnana bamasum housing na tribal areas and hills haina khangnariba department asina sakhang lamba si chana yaroi TAN Hills Department na village singasi sakhang bagi thoki bo order do state government ki rules of business thogai bani government ki ayaba yaudra badi order do government ki order ni haina lau yaroi haina Supreme Court na phongdoki ba lekre State government na Tarian Pokpi Tamenglongi Protected Forest Area si English singa samapan humfuga taruki January tarada State Gazette notification thoktuna laukruki bani mafam masida forest kamari lainadaba thabak tawba si mapung fana thingli bani masigi manungda lau singu tawba yum sajinba masum atai hiram sing tawbu yaroi haina mangjoluna laukthokuna laikhrabani Indian Forest Act 1927 gi section 30 amasum 32 gi matungina Protected Forest Area lam khopsin ba masum ain kaina thabak tawbusing sara piba yai haina yauri maram maduna National Highway Kuntraga Tret Pakthok Sakthokpuga mari leinaba sokolabasinggi compensation pibada Tarian Pokpi Tamenglongi Protected Forest Area laiba village tara da compensation pibi yaroi habu wafum thamli panba yai sai sigi me taraga nipanda DFO Divisional Forest Area Bisnupurna Tarian Pokpi Tamenglong Protected Forest Area da laiba village tara Scotland S Laijang Longa Koireng Pholjang Village Thanglongbung Bijang Longjang Namthajang Aithu amasum Longsing Village ki sip sina notice thaduna makoina village singa sigi mapuni habigi mari leina pase sang sing sayolamagi manungda pisilakna ba khangan kibani kariguma makoina mari leina pase sang sing pisilakpa ngamdrabadi makoi Protected Forest Area lam khopsin duna laibani lawgani haina su phongdokhibani makasa tharak poina topa pawmna Dubai tamna paigdaba Indigo Flight bomb yaore kihalakle Dubai tamna paigdaba Indigo Flight telephone tawduna kihalakpadagi Tres scholars sijinaduna inquiry sa thanaba khangan khre haina official report amagi matungina phongdokli Police control room da bomb lairi haina kihalakpadagi airport police mikupna hom singna laina khibaga loinana Indigo aircraft adugi manungda explosive na singba yaubra haina thibu humbagi thabak sathaki hairi Indigo Flight adu passenger 160 pudun ayuki pung tareka minute kun satpa matamda Dubai tamna paina ba thauringai da telephone na bomb yaure haina kihalakpadagi call adu phangkibani masigi matung tarakpa security agency singda pau piraba matungda Indigo aircraft adu da bomb yaubra haina thiki aduba plane adugi manung adu singnaba yaba posak amata thena khide Indigo Flight adu check toraba matung Dubai tamna satkre haide hena su pausna phongdorakli Makasa tarak poina atopa pawmana Manipur gi mai masing hairaba nahadol singi anoba mangla Manipur Staff Selection Commission lingnana ba gazette notification thokre Manipur Legislative Assembly gi nungzumi phamda Manipur Staff Selection Commission ama lingnana ba Bill August amada puthoktuna pass tawkiba matung ek onduna thabak oina paikhatnabagi damak Manipur lainga ki Law and Legislative Affairs Department gazette notification thokre Gazette notification adugi matungina Manipur lenga ki makhada leiba tungan department singamadi governments undertaking office singi tungan posting lawbagi thabak Manipur Staff Selection Commission satagani thabak lawbagi process kudima commission sina paikhatkani loinana Manipur pumbada thausilasi satnagani di Manipur Staff Selection Commission Act 2022 gi makhada thabak lawbagi process kudima paikhatkani madugi dama commission sigi chairperson hapduna hakthengnana recruitment gi thabak thoram sing paikhatkani commission sigi tangai phadaba posting Manipur gi governor gi makhada hapagi thabak paikhatkani government semi government amadi undertaking office singi subordinate post khuding maksu commission sigi makhara thabak hapkani
August amada bill adu pass tawkiba matung tha asimaki mapanda gazette notification thuktuna ek onkibani haidi hena pausna makhatana su phungdorakli Maka satharak poina topa pawmna Myanmar junta gi lanmi singna kha thangba sagain reason da makhatana akan ba attack sathaduna lakli haukiba sayol ani gi mamang digi hauna Myanmar gi junta lanmi singna kha thangba saigang reason da leiba khunja kya da leptana miat mi punamadi otnaibi gi thabak leptana sangsilakli military kangbu adugi khongjang adubu thingnabagi saruk ama oina mafam adura leiba resistance force singna Myanmar lanmi singi mathakta makhal makha kyagi ambush athaba bomb pokai hanba madi nomai caption bagi thabak su leptana pangthukli hairi Sinwin river gi nongsup thangba mafam da leiba saurakna village 20 romasin leiriba yinma bin pale amadi kani hairi mafam singasi armed resistance force sing akan ba stronghold ama oina leiribani Maramaduna resistance force singna August thagi angan basayol digi hona Myanmar gi military singi mathak target tawduna akan momong gi landas sathaduna nakal ani gi oiba akan balan chathariba maphamni Myanmar gi army kalam sing aduna tha sigi taraga mathui digi numit humni supna sagaing reason da leiba khungang yin pong taida akan ba red chathabada yamdrabada misam taragani panhatki thawong sing adu pele da leiba local miyamna mamit magna uhauki hairi lanmi sing aduna khungang adudagi nupa kunbusu lanpha oina faaduna pukhraga makhoi pot puhanana madi khuju khulai punana boina sijinaki hairi phakiba miyoi kun adugi manungda haujuk phawada yin pung tainga loinana miyoi om kaktang thadorakre haina resistance force ki mekedi thadorapa report amada su phundorakli Numit aduda junta gi lanmi humpu na mafam aduda leiba khungang tarukta township amadi yama bin amasum pali anigi ngam khaida leiba mafam sinda akan mongi red sataki haidi henasu pausna makhatana phongdorakli atoba pawmna vigilance na crore mari gi senpam phagale Bihar linga ki official ahungi yumda vigilance investigations bureau BIB na khanghauduna red sathabada lupa crore mari henbagi senpam phagat pangamkhre BIB official sing adugi team singna tuan official ahungi yumda team ahum thokna khaidoktuna manaba matumda red satakibani sohari amaromduna akan manongjuna thokon ba isauna agrada yum kaya marum senta kre miyoi kya awaba mayonare ahan boina sambal isaw tholakhiba thaudo aduna UP gi agrada leiba bate hasilgi gohara khungang tamthiraba saktam ama mayoknaduna miyoi sa kya isaw gi sathingnankre khungang asida ising isauna yamdrabada yum samarom sentakre UP gi minister Yogi Adityanath na minister ahungi team ama mafam aduda thaduna tamthirab isaw adugi phimam yengsinangkre khungang adugi khunjaya maturen torbani awangba mafam singda sangjafam lawduna leidi nungsagi asaba maisadi gi ngakthoknaba madi nongmagi sangdraba yadraba sana thaknaba polam sing sanglaktabana sara hindunu sibigi thak phawbu yoksilakle hairi masagi sai mar from suraba Bagaban singa ko khunja mana agency ta phungdokiba mada ma ki yumadu isauna senda khibadigi karigum lantum amata lemhautre ma ki matung tarakpada punsida karamne hingatagi haibisida awaba mayoknari haina su phungdoki khunja nupi amana phungdokibada haukiba numit nini humni asidagi ngasi phaw kana kariguma makhalgi sinjak amata phangdana lerakli isaugi akiba sidagi nanthoknaba upay amata hauju phawbi oina leitri haina su nungnangma phungdoki Khunja sing aduna lairamba yum inkol sing ising isauna thumjinkre labuk amadi inkol da hauba mahimarong su isauna thumjinkre haba wapam phungdoki amasu manjit yadab kaubu khunja mana haikibada mahana lainga ki mari lena bo officer kayamarum da mating pangbina haijarabasu makhogi damak thawai kanbina ba amadi sinja ki mateng pangbina ba rescue team ama phawba thungladri athengbara phangba pawgi matung ina Badapura khungang da state disaster management response personal sinjang silaktuna isauna question duna laikraba miyoi sing kanbagi thabak satabawkre sarakna hauzik phawbada khunja humfuga manga khungang asidagi SDRF ki teamna puthoraktuna atongba mafam singda sangjapam lahonkre state lenga ki irrigation department ki official singa phungdokhibagi matungina Zambal gi isausina haukiba sai kunga taruki record thugare adumai kumsing inglising ama samapan maudraga tarukta Zambal area da meter samaga kuntraga taruka point marfu gi thak yauna isa mayona ki aduba handakti hairiba thak atudagi yamna hengat khre hairi anisu pausna pali serex da mafam adugi khunjasna phungdokhibagi matungina de handaki isausina haukiba sai nifugni thugi mamangna thugiba tamthirbi sing isaugi record adasu thugairi hena pausna phungdorakli Adu I was going to the miam paus matang solution and thank you.